ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎꯁꯤꯡ ꯈꯪꯕꯤꯒꯅꯤ꯫ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯂꯝꯗꯝ ꯑꯁꯤꯗ ꯆꯂꯥꯏꯔꯤꯕ ꯂꯩꯉꯥꯛꯀꯤ ꯑꯃꯗꯤ ꯂꯅꯥꯏꯒꯤ ꯍꯣꯁꯇꯦꯜꯁꯤꯡꯒꯤ ꯑꯣꯏꯕ ꯀꯥꯡꯂꯣꯟ ꯑꯃ ꯁꯦꯝꯅꯕ ꯗꯦꯁꯥꯝ ꯑꯃꯗꯤ ꯑꯦꯝꯁꯅ ꯇꯛꯁꯤꯟꯈ꯭ꯔꯦ꯫ स्टैंडर्ड रॉबर्ट स्कूल की हॉस्टल दा महिरोई नुपी मचा अमा लेखिदबगे असेंबा लंगला लंजिल स्कूल की अथॉरिटी ना खंगनद्री फाउबा स्कूल असी मतम खक्तना थिंगलगनि हाइना SSUM ना लौथोखरे। रिटायर तौखरबा मियोय अमबु री-एंगेजमेंट तौदुना मणिपुर बावन कोलकाता की DDO की इंचार्ज अमुक हलकपा नुमित मंगानी की मनुंगदा हंदो हाइना JSCC ना मतम थाखरे। ngasi hogduna numit humni chuna tekjam maning chingda leiba ningtam ingkol ta sathagadaba second Rise on Festival ogokre. Kurumjari Times of Manipur gi Manipuri pawing bir besing buku mantem jetan nataram noksari hojik miam da pawk sondong no pijari. हौजिक मणिपुर चलाइरिबा लेंगाके अमदि लनाई हॉस्टल सिंग असि अयाम्बा क्राइम सिंग होरकम ओइरकली हाइरिबा हॉस्टल सिंग असि यंगसिनबिनबा लेतबगुम माना माना पांबा मोंगदा पंगहांगदा हांगनरपगे चनबि अमा लेरि फिबम असिदा लेंगाकना तौहनिंगबा तौहंदुना थंबा चुमलोय मरमदुना हौजिक लिंखतुना लेरिबा सिंग लोइनना तुंगदा लिंखलकदबा सिंग कांगलोन चुमना चथनबा रेगुलेशन अमा अथुबा मतमदा सेमगदबने हाइना डेमोक्रेटिक स्टूडेंट्स अलायंस मणिपुर की सेक्रेटरी चितल ओइनामगे Cerol amana ngasi fongtorokle. Manipurda hojik hangiba hostel sing boarding sing asi mai sana pathap kram mong sana pathap siamaga salari bano mato kramna hangi bano haibado desama madi aims na mase yengchen ba horakani hangiba boarding amadi hostel sing asi gi koigi physically amadi mentally oina shape to na hangibra ma hangiba hostel sing asi gi building asi kram makhan gi building ori bage building aduda lairiba hostel da lairiba angang sing asi gi thangnaba ising asi afaba ising piribra toilet matik chana leibra magi tumham ka krama mong ta semaga leiri haibna singba aikoi kupsana senabaga loinana chekpanna khajanba ka amada koi kana khangandana boarding ne salari bagi mong mato sisu yengsin jagani matam ki oina boarding da lairiba mairu sing asi gi mama mapa sing da boarding da lairiba mairu sing asi gi report thabra mama mapa sing unhanbra kana na senari kana na yengchali habna singba do desama madi aims na athu matam da madu bu yengchalaga madu ki lana salairamba hostel of boarding sing ati mathakta Nakalamromda apunba iraipak mairoi sinfang AIMS ki Vice President Saikom Premsa na phongdokibada lamdam asida leiriba hostel sing asida tatana phoningdaba thodok tholiba asi laibak thibani masida lengak na tumina yengduna leibadi langani hostel sing da piriba khudong saba sing ningthina leiribra haiba yengchingadabani ngarang Standard Robert Higher Secondary School na chalaiba hostel aduda leibi class 7 tamlibi mehroi ama leikidaba adu desam amadi AIMS na hachina lawi Lengang na tuba matamda achumaran thiduna puthokpiu asigumba thodok asi matungda amuk hana tholaktanaba desam amadi AIMS na hostel chalairiba singi mathakta akanba mityeng changlagani haina phongdokhe thokiba yamna nungaitaba thodok amada Standard Robert Higher Secondary School Kanchipur da class 7 da tamlibi mahiroi ama laikidaba asi desam amadi AIMS na yamna haksina lawbuga loinana lenga na sigi chapchaba Justice asi utopi da ni haina kun appeal tawjari loina na asigumba thodok sing asi matung da thoktanaba gi damakta desam amadi AIMS na khusamna duna hostel amadi boarding na singbasing gi mathakta akanba midyeng changlagan Ngarang Kanchipur da leiba Standard Robert Higher Secondary School gi hostel da thangmaiban masnam lekai da ge school asimakta da tamba mahiroi nupi masa ningthogjam bevisana chahi taramari apokpa tomchong misigi asengbalangla langjil school gi authority na khangandri fauba school asi matam kaktana thingjilagani haina SSUM gi president Soraijam Yaimana phongdokrai ngasi Manipur Press Club da pangthokiba paugi mifam amada wafam asi phongdokloduna president Yaimana ngarang ayuk pung mari taba matamda nupi masa asi laikhidra haiba school gi authority na khangna bhawa laikhidra bagi mioi asigi imung manung chingda matam chana pau pidaba amadi misi asigi matangda ngasi fauba karigumba wahi ama fau phongdoktaba haibasi yamna singnengai oi loinana mahiroi lup amana school amabu thingjinba haibasi achumba nate adubu asigumba thodok asina tatana thoraklabadi khunai asigi mangjaba natana atai karisu leite haikhe misi sigi matangda paliba lengak dasu atuba matamda achumba langla langjin puthokpiduna thodok
asigumba thogdok ase makha tana thoktanaba boarding hangba matamda kari chana kanglon haidiba mayam asi sembiduna niyom amagi makhada private school amadi boarding hangiba punamakna niyom amagi makhada lainanaba aikoi honahan janinge Manipur gi miyamna amadi angam thauksingna tangai fadaba thabak chatpa matamda Manipur Bhavan Kolkata da thungpham oigidori bani Bhavan amada leifam thokpa masak sing amadi lengakna thadariba senpham sing maranai gi asanba yum gumna tawningbata tawduna leire haibagi maral gi matungina inquiry tawduna cherak piyo haina lengakta haijarabasu ngasi lengak asina amuka hanna H. Memsa Devi Roy SR bu re-engagement torpa asi Joint Students Coordination Committee na aduki matik angakpa poi Wafam asi JSCC gi convener Manjit Charang themna ngasi Tidim ground da leiba Manipur Students Federation gi loising da pangthokpa paugi miphem amada phongdokhibane Haukiba me kunthra mathoida retirement fangkhrabi me amana karamna re-engagement tawribano amadi DDO gi SARS puribano haina hangki ngasi paliba lengak asina corruption leitaba lamdam ama oinaba ni haiduna anti corruption cell fawpa semduna lengak asigi ahanba cabinet mifamda lengak ki mei amana mahaki service ki matam loirabadi amuk hana re-engagement tawraga service extension tawroi haina thajaba pikhibane adubu waising asi ngasidi chinbalda khohi taiba oina thokle haiki lengakna H. Memsa Devi Roybu numit mangani gi manungda thabaktagi lokthoktrabadi JSCC amadi Manipuri Students Association Kolkata Masatka Puna Kolkata amadi Manipurda akanba khongjang kya sangsilagani haina section watham ke Deputation da oragasu namdana kugi chattaba yaroena dum thabibam thokpane hena thamjage maramdi any bhavan amata da kugi numit nini dagi hena koi DRC amadi DDO gi fam sipaidana laiwa yaudi haizaba tai maramdana sugumba lengak asina thoinana S. Memsa Devi Roy bu kangkhalakanda achauba corruption gi mahum mama sarkanda chathariba usil thawong sing asigi mayokta Joint Coordination Committee na akanba mumen amkhak changchinaba koi sem saraga lairi haibu wafum duning asi media sing yumang da thamjaning se Yenhongai dagi leirak-laba mangsilak-laba amadi mangkigidoroba maru taba chinjak amadi hidak oina sisinaba yaba pami sing yokhanabagi pandamda ngasidagi hongdan numit humni chumna tekcham maning chingda leiba ningtam ingkholda sathagadaba second Rhizome Festival hongdokre Auxiliary for People's Action Lamdingna State Ayush Society Directorate of Ayush Manipur ga khusamnaduna sinba festival asige ngasi hongdokpagi thoromda ningtam ingkhol gi proprietor su oidiba Auxiliary for People's Action gi secretary Laishram Subhasandrana numit humni pangthokadaba festival asida hangliba stall sing asida aikhoi gi Manipur da yamna tangna phangba mangkhigedoroba pothok sing kanghu yai amuba yai angauba ha khuchapi tekhau waikhu uri man Moinambi, Pulai Manbi, Yangang Sing, Thambau, Mangra, Pan, Amasung, Kaukana Singba, Pot Asi Putoktuna, Miam da Fangangani, Amadi, Potok Sing Asigi, Kanaba Sing Su, Kangangani Haiki. Minister L. Jento Kumar Haikivada, Ayus Lying Patap Asi, Nasi Malangi Mapam Punamagna, Yamna Pamnaba, Lying Patap Ama Oire. Manipur Asisu, Medicinal Plan Marangkain Hoba Amasung, Junaba Lamdam Amani Haireduna, Bharat Sarkarna, Lying Patap Asi Yokanaba Thorangkia Paikali, Masigi Matung Induna, Sotharaba lamdam masigi senmilonda achoba kanaba ama oigani haike the allopathy that's the based on line of treatment arabi monks but hojiti allopathy da assist on the ne and hybrid say line of treatment she masilapa kam line of treatment no have target I used to be ayurvedic the yoga the exercise homeopathy ni naturopathy mams and masigi pamna pune na moi paisa flow se anobo wakalo na anobo innovative ideas me amamul na India government is kan bakala potere maduga chanana apin chatpa ngamagade akoida pasha laiti hedan harim kal Manipur da pasha wapelan to haita si matangda Manipur Secretariat Services Association ge ngasi fam ki bami famna taret suba pe sanahan bada leiriba chaynava asigi mayokta khongjang changsilagani haina warip laukre mifam aduna lakiba July 22 ge pung ama taba matamda Manipur Government Services Federation amadi Pensioner Union ga loinana General Body mifam ama pangthoktuna sankhingidaba khongjang gi numit lepthoknaba haina warip nakhe mifam aduna grade pay sabada michang mikhai naiba mong malib asi yengsingadabani amasung 2018 gi April dagi 2019 gi March fawbi gi area gi matangda pandaba asi yaningde haina utpa thoramsu pangthokani Lamdam asida mikup kharadang nong chubada state asigi da natana laibak asigi faunafam oiriba state amadi national highway singda miyamna sathok sasin tawbada khudongsa da bakya mayoknari hiram asida tom tv ga khanaba pangdam ama
मतम की लेंगांग पैखलिबा सखोट थोरांगी थाइबकसिंग ngahak yana yana ber tawkhrabra haibase ngasi miyamna wahang ama oirakli lamdam asida mikuk khordang nong subada bharat pumna phawna yariba national highway sing amasung state asigi maru oiba state highway sing da miyam solution tawbada ising thumjin phana maram oiraga awaba kaya mayoknari ngasi nungthen imphal na subnatagi minute 15 rom khuktamak mayai oyopna nong sukhiba aduna imphal lagi 0 kilometer gi manungda leiriba kaisham thong kendra sagomban kendra wangkhai kendra gi maru oiba afam sing phawna chatliba lambi thong kaya da miyam solution da asawa awa mayoknaki ngasi mikuk khordang nong sukhiba aduna imphal gi wangkhai lambi paringi saruk ama oiriba andro parking manipur lenga ki yanglen saruk oiriba secretariat mamang kaisham thong kendra gi saruk ama oiriba mayai lambi paringi kaisham thong anthem lekai mapada lambi gi nak yeta ising kya thumjin chibana miyam sathoksin tawbada sound awaba mayoknanki punamak ase lengak lambi sema matamda thabak ningthina paikhat khidrabra drainage mapung phana thamgidrabra natraga lambi gi nak yeta leiriba miyamna lam thum khosin bagi mamada mapung phawa drainage system sing adu semdabana oirakli bra haibasi wahang ama oirakli no kitang he kan na subaga khoi ising je dum tunga gadum leiba lambi chatok sin de am khudong chadaba lerak machin go oibaga aduga drainage su kitang phajana work tawdaba male ana masigi phibam jedi amna na taisa dabam khakti hoi prajana mayok nare dana sarkar gi miyeng changhaningi अखोइन हजिक लेजरिबसी मयाई लंबी परिंगी कैसामथोंग अहनथेम लेकाई मपानी मफम असिदा ड्रेनेज सिस्टम लेतबना मिकुप खरदंग नोंग चुबदा तत्तना इसिंग थुमली मफम असिदा इसिंग थुमबना मरम ओइरगा चथोक चसिनगी लंबीदा मियामदा अदुकी मतिक अवाबा पीरी मसी लेंगांगना अथुबा मतमना मियेंग चंगबी दरकार तारी पाउदम जरिबी इलाबदी सिरग्रोमेयंगा लोइनाना कैमरामैन नरेश टाइम्स ऑफ मणिपुर कैसामथोंग अहनथेम लेकाई ngasi Johnston Higher Secondary School da Joint Teachers Forum Primary Teachers Graduate Teachers amadi Higher Secondary Lecturer na ngarang Manipur government na thadorokpa revise of pay ROP 2018 da oja sing gi karisu khanbi daba mong ulakpa bo yaning daba phongdoktuna ROP gi copy mai thakre loinena hayeng dage numit humni casual leave lawba amadi ningthokaba numit dage thabak lepagi khongjang sangsilagani haina lawthokre Joint Teachers Forum ge Executive Member M Jadumani na sahi tara hena wazar glaba oja singi pifam thokpa taret suba pe PBU haiduna takna duna lakpani aduga thabakta onthorokpagi mahuta ROP 2018 asida hanadagi hena pay scale nemtharakpa asi oja singbu karisu leitana lobani haina haike loi punamaki department punamaki leyaba oja singi di sanga matung de sahi tran hoileraga senior scale lam phangani loire oja punamak loina pension chakre ahum chuba PMC phangdeba hujuji phangise अखोई 6P हाइदुनेबको 6P न पीरिसे मसिजु ओजासिंगि दमक्तदि तौखिनबा सेरान तुरान सेमजनबा आरानबा चुमदना पिबा पीनेबा ngasi All Manipur Hills and Valley Individual Surrender Welfare Association gi anuba thaupuba sing khanbigi thorama Manipur Press Club ta pangthokre association asigi wangloi oina nauna khalaba Muhammad Abdul Latif na surrender tawraba singna hingbada thengnariba khudong chadaba awaba singi matangda ngasi fawba lenga asina positive oiba response amata lobidaba asi laibak thibani surrender haibagi wahanthok asina makhoibu थाजदबगुम कनागुम्बा इमुंगी लेता लाइरगिदमक थबक सुबदसु थाजदबदगी मोंगदा हंथब मियंग येंगबिबा प्राइवेट कंपनी दसु थबक यावजगे हारगसु सरेंडर नि खंगलकपदा याहुंदबा असिगुम्बा कयासिना सरेंडर सिंग असि हिंगबदा असुकी मतिक अवाबा ओइरे हाइकी माना मखाताना हौकिबा सही 2013 की मे कुमनाथोइदा फमकिबा स्टेट कैबिनेट मिफमना फिजिकली फिट ओइरबदी सरेंडर सिंगबु सही अमसुंग महिगी था कोमथोलगा सिक्योरिटी फोर्स दा थबक चांगहनबगी खुदोंग साबा पीगने हाइना अयाबा पीखरे मरमदुना चीफ मिनिस्टर ना लाउथोकिबा अदुमक थबक ओइना पांथोकपिरकनबा तक्सिलकले करिगुम्बा लाक्लिबा जुलाई 15 फावबदा हारिबा सिंग असि थबकता ओंथोकपिरक्त्रबदी मथंगी नुमित जुलाई 13 तगे मखल मखा क्यागे खोंजंग संगसिलगनी हाइके हिंगदबदी यादबनिना प्राइवेट कंपनी गुम्बा मदा थबक सुगे हाइजरगसु तसेंगा सिलेंडर नि हाइवे हे खांगपगा थबक सुगो फंगदबा असुगुम्बा कया सिना युंग कै पांडुना लेरिबसिंग नुपी आंगांगी चाना थकनबा अमदि आंगांग अपिकपसिंग लेक लाइसु तमहनबदा तमहनबा होनबदा वारिबा सिगी खनबिरगा गवर्नमेंट असिना तौगनी हाइना लाउथोकपिख्रबसिंग अदो थबक ओइना अथुबा मतमदो ओंथोकपिरकनबा अखोई रिक्वेस्ट तौजबनी ngarang National Highway Truck Owner Welfare Organization ki secretary na law na transport and driver councils ki ming season aduna miyoi khara registration tawna bahonaramba asi yamna laibak thibani huran lanada registration toramba miyoi sing maral gi matungina serak PBO haina All Jiribam Road Transport Drivers Union Jiribam ki president M Tombabu singna phongdokre asi Jiri News Network ki conference hall da pangthokpa pawgi mifam amada M Tombabu singna makhatana
Kanagumba palefam leitaba loop amana paisa pai haiduna tawningbata tawba thong yaningde mari leinaba authority singna asumsumda thidokpiu haike paugi mifam aduda saruk yakiba Algeribam Road Transport Drivers Union ge General Secretary L Maniton singna haikibada hitwo ge mioi kharana TDC gi mingda registration toramba thongbu yamna hakchina lawi amadi masida senariba mioi sing Manipur Police team na fakiba simag police team masibu ngamkhai leitana AJRTDU gi maikaidagi thagatfa amadi tawbimal khangbu uchari haina phongdokhe organization highway truck station na tatrak pathong mo Algeribam Road Transport Driver inena kandian tawe lona na masida senariba mioi singbu police personnel sing phagal ba police personnel sing bo union asina ikai khonna ba uchari thokliba thodok asi bu matik chana jengsin biraga ajum aran thibiraga accused bu matik chaba saja abadi punishment PBO haina Algeribam Road Transport Driver Union ki magedigi khanganjari ngasi Manipur Press Club ta pangthokhiba paugi mifam amada haukiba July 13 da 23rd Divisional Railway Users Consultative Committee DRUCC gi mifam da Northeast Frontier Railway Lumding Division gi pangthokhiba meeting da hojik jury tupul Imphal to Tupul gi railway project asi 2022 fawbi manungda losinbagi pandam thamli haibgi thajaba amadi jury da railway gi ticket counter ama hangbasu ayaba pirakle loinana compensation fangdriba praja singsu pithoklagani hainasu ayaba pirakle haina ngasi Maitram Guna member Northeast Frontier Railway na phongdokre ticket ki awaba leitanaba akhoi jiri bamda su counter ama hangbigani haina thajaba pibirakle NF railway gi member oibikhi bisingna su yamna kanna hona biramki loinana hauji aina puriba matam asida su akhoi Manipur da railway asi asugi matik chakhotnaba kanna hona jagani haiduna miyamda thamjari paugi marakthana temba break matang longjari Gitam University Visakhapatnam da BSc Nursing amadi MSc Nursing in NPCC gidamak female candidate singna admission to bibi yaragani campus manungda masagi hospital leizaraba medical college ni room amada mahiroi ani khaktamak leiba lift facility yauraba amadi yamna hygienic oiraba hostel yauraba campus ni MSc Nursing da admission fanglaba mahiroi singda tha khudingi stipend oina lupa lising tara fangani tuition fee structure BSc rupees 30,000 per year. Food and accommodation rupees 45,000 per year. First to fourth year same fees. MSc Nursing in NPCC fees rupees 1.5 lakh per year. Food and accommodation rupees 45,000 per year. Eligibility BSc class 12 pass physics, chemistry, biology and English 50% in aggregate. Manipur gi mahiroi singi oina entrance test yaudana direct admission tawbiba yagani. Subnataki seat 15 khaktani. Akupa marol gidama contact tawbirau Educare Zone near Bosem Babupara, phone number 60090622261 natraga 87940262277. break matungda makatapa pawmu pijari Center amadi state leiriba lengakna furup amakaki apamba thungana bagi wakalonda thabak tawbiganu loinana sahi lishing ani henbagi puari lejariba lamdamasi macet thugaina vasin bayaro haina amukogi president PH Devana phongdokrai ngasi kwakaitel da leiba amukogi office da langiba August mari da pangthokadoriba kunithoirak suba Manipur Integrity Day thoromga mari leinana pawmi singa unaba amada Devana India lengakna Manipur da leiriba furup kaya gi marakta thengkhang kaya da singchep thaduna lakle Manipur thugainaba silakliba kaya asigi mayokta aikhoi punna honaminaba matam oire lamdamasi furup kontra tarukna nungsi sanana himinaribani leiriba furup khudingi nat chanabi amadi lon kaya asi ngaktuna thambana tungi mirolda asobu khudol ama ohegdoribani haike Ising amaga chamapan maudaga taret ki August ki tang marida chatkiba adumlaba Manipur ki khwadigi hena chawba aduga Asia gi manungda su khwadigi hena chawba adugumba khongchat amakhakni haina ngasi pawba launariba adumba August mari gi khongchat amasung miyangi mifam aduna lawkiba wafam sing adu akoina sahi khudingi leptana hairiba numit adugi aduma khongchat amasung mifam adubu ningsingbo oina Manipur Integrity Day haina thauram masi pangthoktuna lai asigumba akhoi Integrity Day gi thauram masi handaki chahi asida chahi kungani thoi mapung phagadaba adugumba amakhang thauram amakhang Pawmi singa unabadu da president amaka taraduna Manipur gi saktam kaiba yaroi haiba kholawda
ꯀꯨꯝꯖꯥ 1947 की अगस्त मरीदा चटकिवा एशियागी ओइना ख्वाइदगी चावबा खोंगसेट अमनि हाइरिबा मियामगी खोंगसेट अदुबु निंगसिंगबो ओइना मणिपुर इंटीग्रिटी डे की थोरम असि सही खुदिंगी लेपतुना पांथोक्तुना लागले हंदक सहीगी ओइना लागिबा अगस्त मरीदा पांथोकदौरिबा थोरम असिदा लमदम असिगी मियाम पुंबना सरुक याबियो हाइना अपील तौखे अना मणिपुरदा लैरिबा फुरुप कांगलुप अखोगी कुंथ्रागा तरुक मुक्सिना मणिपुर साबनी मणिपुर हाइबसे मैतै खक्तगी नते मणिपुर हाइबसे नागागी नते कुकीगी नते पुनमक्सिगी अपुनबा कांगलुप कुंथ्रागा तरुक की मणिपुर अना सिगुंबा अपुनबगी अदुम लबा लमदम अमा ओइरिबसे कनागुंबा फुरुप अमगी इंटरेस्टा कांगलुप अमगी इंटरेस्टा हाइरिबा लम्मसे थुगाइना नब होनरकपा थौसिल कया अमा मपानगी अमसुंग मनुंगी खुद अनि चंगागांदा सिंगनरकपा कया अदुदी अखोई चप चाना थेंगनगनी लैपाकसिगिदमक्ता इरमदमसिगिदमक्ता अखोई यूनिटीगिदमक्ता अखोई ngasisu thawai kathongnanabagidamक्ता मणिपुरी मियामना चप चाना लेपतुना लै नहान नुमिदांग पुंग 13 मखाइरोम ताबा मतमदा इम्फाल मोरे लंबीगी लिलोंग थोंगदगी इम्फाल तुरेलदा डीआई टाटा अमा तासिनखिबगी थौदोक्ता थीबा खंगदना लेरकिबा ड्राइवर अदु ngasi ayuk asiba hakchang oina phangba ngamkhre थीबा खंगदना लेरकिबा ड्राइवर इरोंग से साबदगी मोहम्मद हेफाजुद्दीन चही 15 अपोकपा लैखिद्रबा मोहम्मद फिरोज खान गी थवा याउद्रबा hakchang अदु ngasi ayuk पुंग 13 गे मिनिट निफुरोम ताबा मतमदा लिलोंग थोंगदगी खरा हाइथरगा फंखिबनी asiba hakchang अदु उरुपतगी माइबा असातुलाना फंखिबनी हाइरी असिबा hakchang अदु लैरे हाइबा खंगबदगी मफम अदुदा फायर सर्विस एनडीआरएफ अमदी एसडीआरएफ के कांगबुसु संगसिनदुना hakchang अदु लखोटखिबनी हाइरी असिबा hakchang पुलिसना लखोलगा रिम्स की मिरेन संगदा थमख्रे पनबयाबदि गाड़ी अदु इम्फाल तुरेलदा तासिनख्रे हाइबा हेक खंगबदगी फायर सर्विस एनडीआरएफ एसडीआरएफ अमदी लैकाय मियाम चंगदुना थीबगी थबक चथदुना लाखिबनी ngarang nungthildi DI tata adu fanglaba matung driver Muhammad Hefazuddin gi hakchang di thiba khangduna leirakibani hojiki matamda leinaba yum ama sanaba honabada selthum marang kaina paidrabadi yadre kanagumba sel paijadaba imung kayana yum ama saba haibasi araiba thabak oide asigumba kaya asidage koknaba lamjingba group na yamna laiva paisa su isang sangdaba eco housing gi कानरबा थौसिल अमा पुथोखरे थौसिल असिगी मखादा ngasidi lamdam asigi imung kaya yum saduna nungaibu punsi marel amada hingbangam le hiramasida akhanaba pawdam ama इसादगी को पुथोगा साब मतमदा सिगी चंगिबा मटेरियल जिंगजिगा दुवा लमजिंग बदा थादर इसिगा कशु कदोंदा चांगदमदबदि यारोइबा अदुना सुमाइना खोइना सुम थाजदबा दगी पैसा लेजरगा सारगासु मतम काइथोकपा दगी मतम संगदबा कशु युममागी साब मतमदा चंगिबा मतमसे अदुगी मतिक चांगिदना अदुगुंबा केमता प्रॉब्लम लेहंदबिदा पुलब थादरागा वापमता लेहंदबिदा यामनंगा कुमुमदा सुमाइन लोसन बिबसे थाफादबिदा अदुगी मतिक नुंगाइबा फावे हादि याम वाराबसे नोंग युदना खोतना याम वाना लेरमबदो हौती लमजिंबगा खोसनाउदगी यामना नुंगाइना लैरे हादा दो सुमाइना पैसाजे पुथोकपा ngamdabani अखोइददि लाइरबनिना अदुम अखोइनदि कानैना खल्लेबा मी अतोपनादि खंगद्रे को मियोइबना हिंगबदा संगबा मसाकसिंगी मनुंगदा लैननबा युम हाइबसे यामना मरु ओइ कोइना चलुरगसु हंजिलकपदा आइगी युम हाइबसिना ख्वाइदगी हेली हाइना अहलसिंगना हाइनबा वाहि लैरिबनी हौसिकी बतमदा युम अमा निंगथीना साबा हाइबसी सेन यामना चंगी नोमगी सुरगा हिंजबा इमुंग कयाददी हेक्ता साबा ngamde असिगुंबा कया असिदगी खरा मखै कोकननबा लमजिंगबा ग्रुपना ngasidi इको हाउसिंग की प्रोजेक्ट अमा हौदोखरे लमजिंगबा इंफ्राना पाइखटपा प्रोजेक्ट असिना पैसा यामना चंगदबा मखलगी युमसिंग साबगी थबक तौरी प्रोजेक्ट असिगी मखादा कानब फंगलबा मियोइसिंगना सेल चंगदना अमदी इवा वादना युम अमा साबा ngambasi असुकी मतिक नुंगाइ हाइना फोंदोकनरखि हजिति युमजि सारे साबजो याम नुंगाइरे सारजिंजे अदा मोइना सुम येंजंबि अवालपा येंजंबिदना अखोइ युमजे मपुंग फानबा अवालपा कै लेगे गाना अखोइना चेंजगदबदो हादि मोइदगी मोइगी माइकैदगी सारबिना मोइना अदमाइना तौबिबदो याम नुंगाइजे यामना नुंगाइबा मिकुब अमने हाइबि अखोइ लैता लाइरबा मयाम सिंगिदमक्तदि हाइदि मान ऑप्शन मयाम पिरगा युमजि मपु ओइजननबगी लंबी मयाम पिरि हाइरिबा लंबी सिंगदुदा ngасidi imlai kerei gining thungdraba mioi kya di ngасidi lamjingbagi housing scheme sida thengnadana yum sabagi nungaiba
ꯑꯗꯒꯤ ꯃꯄꯨꯒꯤ ꯑꯋꯥꯕ ꯂꯩꯍꯟꯗꯕ ꯑꯗꯨꯒꯨꯝꯕ ꯃꯈꯜꯒꯤ ꯑꯁꯤꯒꯨꯝꯕ ꯌꯨꯝ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ ꯐꯪꯕ ꯃꯇꯝꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯃꯤꯀꯨꯞ ꯑꯃ ꯁꯣꯏꯗꯅ ꯐꯪꯒꯅꯤ ꯈꯜꯂꯤ ꯑꯗꯣ ꯑꯩ ꯌꯥꯝꯅ ꯍꯔꯥꯎꯏ ꯍꯔꯥꯎꯃꯟꯕꯒꯤ ꯑꯩꯗꯤ ꯀꯞꯅꯤꯡꯉꯤ ꯌꯨꯝꯗ ꯑꯩ ꯃꯪꯗ ꯄꯣꯛ ꯃꯪꯉꯨꯗꯦ ꯁꯨꯃꯥꯏꯅ ꯁꯥꯒꯅꯤ ꯍꯥꯏꯕ ꯋꯥꯈꯜꯗ ꯈꯜꯂꯨꯗꯦ ꯃꯪꯗꯁꯨ ꯑꯗꯣ ꯑꯩꯅ ꯂꯩꯔꯛꯄꯁꯤ ꯌꯥꯝꯅ ꯋꯥꯅ ꯂꯩꯔꯛꯑꯦ ꯑꯩꯒꯤ ꯅꯨꯄꯥꯅ ꯂꯥꯏꯔꯕꯅꯤꯅ ꯄꯩꯁꯥꯗꯣ ꯂꯩꯇꯕꯅꯤꯅ ꯁꯨꯃꯥꯏꯅ ꯁꯥꯔꯒ ꯌꯨꯝꯗ ꯁꯥꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯈꯜꯂꯨꯗꯦ ꯑꯩꯗꯤ ꯁꯥꯔꯣꯏꯅ ꯁꯥꯕꯤꯕꯁꯦ ꯑꯩꯗꯤ ꯌꯥꯝꯅ ꯍꯔꯥꯎꯋꯦ ꯊꯥꯖꯔꯨꯗꯕ ꯃꯪꯂꯥꯟꯁꯤꯡ ꯑꯁꯤꯗꯤ ꯃꯪꯐꯥꯎꯅꯍꯜꯂꯦ ꯑꯗꯣ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯁꯨꯃꯥꯏꯅ ꯄꯤꯛꯑꯕ ꯑꯦꯃꯥꯎꯟ ꯑꯃꯗ ꯌꯨꯝ ꯂꯩꯖꯗꯕ ꯃꯤ ꯈꯔꯒꯤꯗꯤ ꯁꯨꯃꯥꯏꯅ ꯁꯦꯝꯕꯤ ꯁꯥꯕꯤꯔꯛꯄꯁꯦ ꯂꯝꯖꯤꯡꯕꯕꯨ ꯑꯩꯅ ꯌꯥꯝ ꯊꯥꯒꯠꯆꯔꯤ ꯌꯨꯝ ꯁꯥꯒꯗꯕ ꯏꯃꯨꯡꯗꯨꯅ ꯁꯨꯞꯅꯇꯪꯒꯤ ꯌꯨꯝꯐꯝ ꯑꯃꯈꯛ ꯊꯣꯟꯕꯤꯔꯒ ꯂꯣꯏꯔꯦ ꯃꯤꯁꯇ꯭ꯔꯤ ꯌꯥꯎꯅ ꯗꯔꯀꯥꯔ ꯑꯣꯏꯕ ꯃꯆꯥꯛꯁꯤꯡ ꯂꯝꯖꯤꯡꯕ ꯏꯟꯐ꯭ꯔꯥꯅ ꯄꯨꯔꯛꯀꯅꯤ ꯆꯥꯎꯔꯥꯛꯅ ꯅꯨꯃꯤꯠ 15ꯅꯤꯒꯤ ꯃꯅꯨꯡꯗ ꯌꯨꯝ ꯑꯃ ꯁꯥꯕ ꯂꯣꯏꯁꯤꯟꯒꯅꯤ ꯍꯥꯏꯅ ꯂꯝꯖꯤꯡꯕ ꯏꯟꯐ꯭ꯔꯥꯒꯤ ꯁꯨꯄꯔꯚꯥꯏꯖꯔ T.H. ꯖꯦꯝꯁꯅ ꯐꯣꯡꯗꯣꯔꯛꯂꯤ साबदगी होंगना ओंली कस्टमर ओंली पुथोपीदोइसे माना युमफम दु खतंग अदुगा मागी फाउंडेशन हाइबदि माना फाउंडेशन दुदी अखोइना मदुदा इंक्लूड तौद्रे मागी युमफम दुगी अवांग दुदी माई कस्टमर सिंग दुगी अपामगी मतुंग इल्ले अदुगा अखोइना एवरीथिंग लेबर दगी अदगी लेबर सिंग दुगी चाना थकनबदगी एवरी इवन योपीबो अखोइ कस्टमर दा पुथोंदे अखोइगी एवरीथिंग मटेरियल युम साबदा चंगिबा मटेरियल खुदिम अखोइ लमजिंग बना पुथोगा मदुदा हुजिगी कंस्ट्रक्शन जे अखोइना अदुदा पाइखचबने हौजिक फावबदा साबा लोइरबा युमसिंगदा लमजिंगबा इन्फ्रागी माइकैदगी मैनेजर पांथोई कोंथौजम सुपरवाइजर T.H. जेम्स यावना मेंबर कयागा लोइनना चत्तुना हैंड ओवर सर्टिफिकेट सिंग येंथोखरे लमजिंगबा इन्फ्रागी जेनरल मैनेजर जॉनसन येंखोमना हौजिक फावबदा युम निफुगी मथक्ता सादुना इमुंग कयागी मियोइसिंगदा कानाबा पीखरे चौराकना लुपा लाख अमा मखाइरोम दमक संगना साबा युम असि युम्बु अदुदा करीमता अवाब पीदे संगदबा मसाकसिंग फंगबा फंगदबगी वाफमसु करीसु थोहंदे मिस्ट्री की साना थंगनबा फावबा अखोइना पुथोई हाइना फोंदोके अदुदा अखोइना पिजरबा फैसिलिटी जना एवरी होबदगिना लोइबो पोट चई अमदी दगी मिस्ट्री लेबर अमदी मोगी चाना थंगनबा अदु अखोइना लोइनमु सप्लाई तौजगनी अदुगा हजिक तौरगजु अखोइना साजरिबनी अदुगा मसिदा बन ब्लॉकेट लेदना ममन हेंकलक्पा अदगी पोचै फंगदबा सिगुंबगी इशूजी अखोइना सॉल्व तौनबगी दमक अदुगी पोचैदा अखोइना संजनजरपनी हजि अखोइ सक्सेसफुली माइ पांगना चथबा होजरे अदुगा मखा ताबदसु अखोइ स्पीड याम थुना अखोइगी अराउंड अखोइना हजि पौदा लेबर अमदी मिस्ट्री अखोइना हायर तौजरी जे 80 माइना हायर तौजरे अदुगा टीम जे अखोइना टीम वाइज सेमगा मफम मफम फॉर एग्जांपल चुचामपुर हौरे कक्सिंग हौरे अदगी हाइंगांगलोमदा अंद्रो थौबाल अयाम्बा अखोइ लोइनमक यांगपोपी सोमदा अखोइ लोइमक युम साबा ऑलरेडी हौजरे अदुगा मयामने येंगनबैदमक्तजु अखोइ मयामने थोइदोंदोंना खंगनबा नोंपोक संजेमदा लेबा लेंगे विलेज हाइबा अदुजु अखोइ सैंपल मॉडल अम सारगा थमजरबनी अदुना अकोन अहानगी वानी अखोइना हाना बुकिंग तौखेबा कस्टमर सिंगना युम साबजिमक्तु नोंमददी पुलब लोइसनबा यादबनिना अदु मागी शेरियल दुगी मतुंगिना अखोइना 1 by 1 कॉल तौरगा मागी तानबम थोपा अदगी मागी तौबम थोपा फॉर्मेलिटीज मैमा अदु तौनबगिदम होजि अखोइ अदुगी प्रोसेस अदुगी प्रोसीड्यूर होजि चथजरी तुंगी खुनाइदा कानबा अमा पीननबगी पांदमदा लमजिंगबा ग्रुपना पाइखलिबा थबक असिना युम साबा ngamjadaba इमुंग कयागिदी अचौबा मैरा अमा ओइरगनी असानबा मियेंग अमगी मखादा पाइखलिबा थबक असिबो खुनाइ असिना पुंगनिंग थौना हापिबा सौगतपिबा मथौ ताइ लमजिंगबा ग्रुप नंगासी फावबदा मणिपुर की तोंगान तोंगान जगह सिंगदा इको हाउसिंग की कानबसिंग पीदुना यामना नुंगाइबा पुंसी मरेल कयादा ngасidi इमुंग कया हिंगबा ngamle मसिमक लमजिंगबा ग्रुप ना मणिपुर की मियामदा अचौबा खुदोल अमा तंबनी हाइना हाइबदा हाइमनबा थोगलोय कैमरा पर्सन सेंगलेग लोइना पाउदमजरिबा नवकुमार खागोकपम टाइम्स ऑफ मणिपुर इम्फाल सौखट के हाइरबदी वहंग हंगबगी हाइनबी लेबा मथौ ताइ हाइना सोशल साइंटिस्ट डॉक्टर धनवीर लाइस्ट्रमना हौगलकलिबा महिरोइ सिंगबु मसक थोकपा असंगबा मियोय ओइरकनबा पांदमदा ऑल मणिपुर स्टूडेंट्स यूनियन कुंबी अमसुंग वांगु ब्रांच ना सिंदुना JMC हॉल कुंबीदा प्रोडक्टिव यूथ इन फ्यूचर हाइबा थीमदा पांगथोकपा नोंमैगि ओइबा कम्प्रिहेंसिव गाइडेंस एंड करियर डेवलपमेंट प्रोग्राम अमदा वांगंगलोय ओइना सरुक यादुना ngasi फोंदोखिबने थोरमदुदा कुंबीगी अकोइबदा लेरिबा स्कूल सिंगी महिरोइ लिसिंग अमा हेनबना अमदी स्कूल सिंगी ओजा सिंग अमदी अहल लमन क्यासु सरुक याखे
Dr. Dhanavir Laisramna makha takibada khangdrabadi wahang kaya hangba akhangba miyoida natraga isa ithanda hangjagadabani maduda pakum kaya fangani amadi maduna thabak ama pangthokpa ngamnabagi thongna oirakani aikhoibu pokpiriba ima baba ahalamanbu matam chupada kawroidabani amadi ahalaman singdagi lairik tambada yaudaba aikhoina khangba yaba tonganba wakhal loksing kaya hanghauraga lahogadabani haiki Manipur Lengaki Department of Education S School gi Engineering Wing na Ramsa gi Makhada Chandel District ke Chapi Karongi Tokpokpi Khunda Saba Mahiroi Nupi Masa Singgi Hostel ama Education S ki Joint Secretary L Nandakumar na ngasi hongnabi matungina sangakre Sangaba duga mari lenena Joint Secretary L Nandakumar na India Government ke Human Resource Development Ministry gi Makhada Manipur Pumbugi oina Block Mangada Girls Hostel sing asi sabani Masi maruaina khara sothaba manung hanjinba mafam singda nupi masa singna school da mahi tamba satpada lambi thongi amadi atai maram kyana maram oiraga thengnariba khudongsa da kya du koknabani hostel amamamda punna mahiroi chama chama laigani makoina hostel asida lairaga manak nakpa mahiloising singda mahi tamjagadabani haike ngasi sangariba hostel asige laifam tokpa masak matum sing amata watana pigani haibu wafam su makna thamke matamda rashtra maidhamik shiksha abhiyan na scheme ama lermi Haribi scheme se objecti samagra shiksha aina punjan grasi ki makhada sabani hariba girls hostel asi India ta leriba educationally backward block pumna makta sagadabani koi Manipur gi oina educational backward block si manga lei backward block manga makta sai hariba manga si ki manungda Tokpokpi Chapi Karongi Tokpokpi haiba sisu amani Chandel District ke Divisional Forest Office ki makhada leiba forest bed Yangen Ching Serau Lamkhaina ngarangdagi Serau Turelda nungnangoi pekpa yaroi haina athingba thamjilakpabu yaningdaba phongdukna ngasi Serau Tata Cooperative Society Serau amasung Serau da nungnangoi pekpagi thabak tawriba sinmi kyana nongmagi sintha leptuna Serau Lamkhaida wakani famduna yaningdaba phongdokre Hiramasigi matangda Yangen Chingda leiba forest bit ke ranger amana aikhogi pawmida phongdorokpada Serau da lengoi pekpagi athingba thamlibasi Manipur High Court ke ruling amagi makhada thambani haibu wafam thamlakhe Amaramda Serok Tata Cooperative Society ki President Ibom Sana Thadorokpa Cherol Amada Thawal River Conservation Committee na Thawal Turel da Aina Yadaba Mongda Lengoi Pekpadagi Turel Asigi Ising Mosilaliba Asidagi Thingnaba Manipur High Court ta Tharakpa PIL gi Matungina Manipur da Lediba Turel Khudimakta Khudaktagi Nung Lengoi Pekpa Thinggadabne Haiba Interim Order adu Taramna OE Adubu Hariba Athingba Asina Nung Lengoi Peklaga Nomgi Chara Tanjariba Amasung Masigi nung lengoi sing asibo amuk yolaga sen tanjariba gari kyagi chakhau khudakta thadatpadi achumba khongthang oiroi nung lengoi pekpa amadi masigi karbar tongjariba tata gari gi mapu singi yengbiraga sarkarna athubada nung lengoi pekpagi order adu chanahanbiu madu natrabadi sinmi amasung gari mapu singi oiba achauba iho ama changkhilakani haiba wafam thamke mapira kana masejana ba mapami madu natragadi akoisu nongani natragana mi mari magani gi si manungga mapani yana ma bibi natragadi akoisu atopa way habati atopa institution sam posujai aduna masida am tunaga men side gi su apa khongthang amala learning habse thunjanaga sinmi ekoi ekoi pepa thingma lengoi pepa thingma Salong khulgi khulakpa oiramba di thamnok lamkangi coffin ngasi Tengnopol police na mapung fana phangba ngamkhre police ki team aduna chalongge khunja sing amadi atai leader kyagi mamangda laikhidraba khulgi ningthau gi saru sayang amadi coffin adu thugaibada sijanaba oiramgani chingnaba khulai kyasu utpangamkhe khulasigi khunja singna Tengnopol police na lawkiba thodangbu thagatpa phongdorokle Panbayabadi khulgi ningthau oiramba asi thawai yaugdraba hakchang yauba coffin mangkhibadagi khoisaunaraba khunja singna banna chingba kaubusu laikhrabani Bank dagi lawriba loan maram chumna sijanaraga saukhonaba honaminasi haina Moirang dagi social worker TH Santi singna phongdokre Moirang INA holder National Bank of Agriculture and Rural Development NABARD na sponsor togduna People Development Society New Second Imphal amadi Moirang Kendra Progressive Front na punna kusamnaduna ngasi pangthokpa nongmagi oiba financial literacy awareness camp on self-help group going digital haiba thoramda wafamsi phongdokhibani Thoramadu mioi tarana sava self-help group kuntra mathoida lupa lising humpu gi sanction letter singsu yenthoke TH Santina makha taraduna bank dagi loan lawriba senfam si lemna lawgudaba natte sijinagadabani sales si khanta hogdana
loithokraga firol kolik yolaga singba mioi kyasu yawi madu thongumsi haina phongdokki Self Group Nupisi, Koi Kanaba Piriba, Koi the South Toxaninga, Ribadu Mutabak Mayam Duo, Hen encouragement Pigi de Hydraga, Kari Nova, what the video means the Buena Challenge to do. Asidi Prasas to Gantabio. Makoi the Pabe, Makoi Mika Prikau, the Tolabakara, Moi Muman do Pesado, Lord the Pidding Ever, Moiran can the any Arval area, the Rel area, the Tana. Sahitya Academy amadi Naharol Sahitya Premi Samiti anina sinduna Tribal Poets Mid and Yuva Sahitya gi Sering Saidinabagi Thorum ama Jawaharlal Nehru Manipur Dance Academy da pangthokre Thorum asigi saruk ama oina IB Ayung Raikhan gi Maithalung haina mingthonba tangkhul gi sereng lairik amasu phongki Sahitya Academy Manipur Advisory Board ki convener N Karun Kumar Singh na phongdokibada Manipuri Sahitya hairabadi tongan ba furupna punsinduna sembo oigadabani lamdam asida leiriba chingi ichil inaw singa punsinduna yelhogi oiba waring sharing iba mathau tai haike nakalamromda Naharol Sahitya Premi Samiti gi President L Upendro Sarmana Manipur asi jagoi isai amadi Sahitya gi lamda yamna khumang chawshin balamdamni Sahitya Academy na asoba thodang ama pibirakpa asi aduki matik nungaije haina phongdokhe Yuva Sahitya Academy koina tetapna toba program ni adu Naharol Sahitya Premi Samiti time ni sikap dali le na Yuva Sahitya na hoto se na ana na sei chu ama chu sei chu na pangthok da program sigi ham tang sei sin chu si ha na demna bali anyway kasigi Ayung Raikhan ise Ayung Raikhan andigi hum ma chu mai na mujhe bata andigi hum khada contemporary literature ka poetry mo ka ai sumai adu lego pagana ngasi Naharol Sahitya Premi Samiti ki human initiative contribution market diagnosis release of the product sabai poetry reading amasung Yuva Sahitya da yogi riba bagi hajal mutunda yogi dana riba adagi bagi marot Devendra Kumar Devesna Kolkata ilaki dana juga program sanasi bagi mai panganaba Sahitya Academy ni sumbi riba bagi marot Yes Rao National Highway 37 Surveillance Committee na lauthokiba pung nifunipan ge National Highway 37 ban adu NHIDCL na committee asiga punna NH37 ge survey tawna ba hairakpadagi matam kharge oina handokle haina lum asina thadorokpa cherol amana hairakle adumakpo karigumba NHIDCL ge thabak thoramda apen ba poktrabadi ban asi amukhana satharakhi gani haina bhakha tarakle hojik paugi marthan aten brem tangalomina Manipur University de affiliate tauba South Asian Institute of Rural and Agricultural Management Langjing Achoba Imphal West ki admission tauzari course sing adudi BSc Agriculture, BSc Horticulture, Bachelor of Business Administration BBA nupa amasung nupi ki hostel gi khudong chaba leijari akaknaba seat kharatani akupa marol gidamak www.sairam.org.in natraga phone number 7641929924 natraga 8258801014 natraga 9612812346 ta contact tawbiu break ke matung da mayam toram nokjari makata pa pawda Imphal East District ke Lamlai Police Station gi manung chanba tinsit lambi amadi Imphal Ukhru lambi samnariba Faknung gi ITI manakta leiba Faknung amadi Songbung khul ani gi samnafam oriba Valley Bridge tha sige tarani thoi ge ayuk pung 8 makhairom taba matamda lengoi puba tata ama lanthongna ba honabada thongodu mayai chabukta tekhibagi thodok thokraba matung ngasi fawbada semjin bidabana maikai adom gi khunja sing awaba mayuknare thongadu yadabana maram oiraga ITI gi mahiroi amadi staff sing yauna Faknung amadi Songbong gi khunja sing chathok chasinda angakba fangna awaba mayuknare maram aduna lenga ki mari leinaba loisangna athuba matamda semjin biyo haina Faknung Social Youth Club ki secretary na thadorpa cherol amana lenga ki pungning chingsilakli Imphal More lambi paring da cheliba passenger amadi pochai puba gari singna gari ga chana da mongda ka hena pochai hapsilaga gari thaubuda athingba thamkhre More police na lokhalakpa khongthang ama oina ngarang dagi hona More dagi ahenba pochai haplaga Imphal tamna tholakpa gari sing More police check post ta athingba thamkhibani
हिरम असिगी मतंगदा मोरे पुलिस तगी फंगबा पावगी मतुंगिनदी लंबी परिंग असिदा एक्सीडेंट यावना पामदबा थौदोकसिंग तोइना थोलकपदगे खोंथांग असि लौखलकपने लंबी परिंग असिदा चेलिबा गाड़ी ड्राइवर सिंगनसु मतेंग पांगबियो हाइनसु अपील तौरकले अमरोमदा इम्फालदगी मोरे तमना गाड़ी सिंगदा का हेना पोतचै सिंग हापलगा लाकपददी अथिंगबा अमता पीदबना मियामना अंगकपा अमदी ओइनरी होखिबा जुलाई 12 मणिपुर यूनिवर्सिटी कैंपस के क्वार्टर टाइप 4 दगे मांगखिबा कोंग्राई लापम साउलिका देवी सही कुनमाथोई अपोकपा के सोमरेंद्रबु सिंजमई पुलिस की टीम अमना दिल्ली की फहरगंज द लेबा ज्योति कौबा होटल अमदगे ngarang रेस्क्यू तौरबा मतुंगदा टेक्ता कायदना ngasi इम्फाल दा पुरखरे पुलिस तगी फंगो पावगी मतुंगिना होखिबा जुलाई 12 गे अयुक्ता कोंग्राई लापम साउलिका देवी कौबी नुपी मसा अमा मांगखरे हाइना पुलिस दा रिपोर्ट लाकपदगे सिंजमई पुलिस ना केस अमा लौखटपगा लोइना महाकी खुंगुल लिबा होरखिबने मसिगी मखा तारकोइना था सिगी 13 नुपी मसा सिगी दिल्ली की फहरगंज एरिया द लेरे हाइबा खंगपदगे सिंजमई पुलिस की टीम अमना दिल्ली द चतुना दिल्ली पुलिस की मतेंगा लोइना नुपी मसा अदु होटल अदुदगे रेस्क्यू तौखिबने हाइरी सिंजमई थानासिदा हंदक मरक चखरसु मिसिंग रिपोर्ट चखर तोइरे हंदक रिपोर्ट अमा लाकपा डेट 14 सिदा 12 ता रिपोर्ट अमा लाकपा मिसिंग रिपोर्ट अमा अदुगा मरी लेना अखोइना इंक्वायरी तौर मतुंग थिगला मतुंगदा हाइबा नुपी मचा मांगखिबसी दिल्ली की मफम द लेरे हाइबा पाव फंगदगी अखोइना लोकेशन से ट्रैक तौर मतुंगदा अखोइ दिल्ली यौसलुबने डेट 14 दा मफम अयाम कोइथि थिर मतुंगदा अखोइना मफम से पारगंज एरिया सिदा लेरे हाइबा पाव फंगदगी पारगंज सु सावनी कोइ चलुरगा मतुंगदा नुमित मरी नि मुकी थिर मतुंगदा हाइरियो नुपी मचा से अखोइ फंगजबनी फंगी मफमना अखोइ कैनोगी पारगंज द लेबा अखोइ नावर गली हाइना ले अदुगी मनुंगदा जयोटी होटल अदुगी अखोइ अंगांग नुपी मचा से कनम गमजबनी पनबे याबदे ममांग थागे कुनमंगादा सिंजमई थोंगाम लेकाइदगे थीब खंगदन लेरकिबा ममा मसा अमसु सिंजमई पुलिस स्टेशन के सेकेंड ओसे एसआई लाइश्रम क्रितेसना लुसिंगबा टीम अमना जुन 19 हरियाणा की मफम मदगे रेस्क्यू तौदुना इम्फाल द पुरखिबने Relief Center for Welfare of Differently Able Persons Manipur के Vice President Lenin Hiromna लुसिंगदुना मणिपुर दे लेरिबा differently able ओइरबा सिंगिदमक्ता पॉइंट 10 यावबा चार्टर ऑफ डिमांड अमा ngarang New Delhi दा MP Dr. R.K. Ranjan Singh दा कुछ उनदुना पिसिनख्रे तुंगदा MP Dr. R.K. Ranjan Singh की खुथांगदा यूनियन मिनिस्टर का टेलीफोनिक कन्वर्सेशन तौनदुना वारी सानख्रे वारी सानबदुदा यूनियन मिनिस्टर ना पार्लियामेंट मिफम लेबना उनबगी तंजा फंगद्रे मरमदुना चार्टर ऑफ डिमांड अदु MP Dr. R.K. Ranjan की खुथांगदा सिनरमनबा खंगलकपदगे MP Dr. R.K. Ranjan मसामक्ता चार्टर ऑफ डिमांड अदु सिनख्रे हाइरे लाइरब मियामना अहोंगबा ममलदा फंगजगदबा आयन चेंगबु ममल तांगना फंगलिबसी लालहोबगी मिंगदा ट्रांसपोर्ट कॉन्ट्रैक्टर मयामना हुरानबदगे ओइरमले चेंग हुरानबगी वाथोक असिदा ख्वाइदगी चावना सेंदोंग फंगलमलिबसी ट्रांसपोर्ट कॉन्ट्रैक्टर ओइरमले होजिक मियामना कैथेलदा लेनरिबा चेंगी ममल असिदा पावदा असेंबली सेगमेंट अमगे नेशनल फूड सिक्योरिटी एक्ट की मखादा फंगलिबा आयन चेंगी साथुंग हुरान पोयोनबदा फंगलिबा सेंदोंग असि यामदरबदा लाख 95 यांखई फावबनी हाइना माओइस्ट कम्युनिस्ट पार्टी मणिपुर की स्टैंडिंग कमिटी की कोऑर्डिनेटर न थादरोपा चेरोलमन हाइरकले चेरोलदुन मखा तारिबदे ट्रांसपोर्ट कॉन्ट्रैक्टर मयामना लालहोबदा थाने की चाकथुंग पीखरे हाइबो वाफम मसिना लालहोलुप सिंगबु चेंथबदा माओइस्ट पुसु यावरी मरमदुना याव लालहो मसक थिहनबगीदमक ट्रांसपोर्ट कॉन्ट्रैक्टर खुदिमक्ता लुप असिना अकनब मिनेंग चंगलगने मुंगनरपसिदा ट्रांसपोर्ट कॉन्ट्रैक्टर मयामगी सुंगोय ओइना थोलकपा लुप अदु मियामदा मसक हंगनगनी अमदी थेंगनाफम थोकपा अदु लुप असिना मपुंग फाना थेंगनगने हाइना अकनब सेक्शन वासु थमलकले ngasi ayuk imphal thoba lambi paringe waithok golai maya da thokiba laibak thiba gari accident da nupi ama laikhidraba nupi adugi sapchaba masamaming khangmangamdre asiba haksang police na lokalaga janims ki miren sangda thamkhiba galoina case amusu lokot kre haire Assam Rifles amadi Jurigat Police के अपुन बकांगुना मणिपुर की ngमखै ओरिबा आसाम के नमदाइलिंग अमदी शांतिपुरा की अकोइबम फमसिंगदा सथकिबा ऑपरेशन दा NIA ना वांटेड लाउथोख्रबा NSN रिफॉर्मेशन के मकोक थोंगबा लुसिंगबा अमा यावना मे अनि खुलागे कोना फारे हाइरे फारबसिंग अदुदी कदिगाई रोंगमाई अमदी राइफलुंग आका राहुल कवे मखोय अनिदगे M16 राइफल अमगा लोइनेना कापा यारिबा मरुसिंग फंगले हाइरे फारबा कदिगाई रोंगमाई हाना NSN के की पब्लिसिटी सेक्रेटरी ओइना थौपुरमबदगे NSN आर्दा याउखिबने महाक तोंग केस क्या चेनबदगे NIA की कांगबुना फानब थीरिब मिसकने महाक हौजेक जिरीगाट पुलिस स्टेशन दा वहंग फांग चथरी हाइरी
Thobal District ki Yaithavi local da Mega Food Park amadi Jewelry Park sagani haina Minister Biswajit na phongdokhiba wafam adu Langthawal Khunau Koizam Village Sora amadi Laising Minau gi khunjasing na yaba ngamloi hairakli. Affected Land Owners Association against the construction of Mega Food Park at 44 Yaithavi Khunau amadi local na thadorpa cherol amada Thobal DC na khunjasing da mangjongna khangan ba tawdana Mega Food Park amadi Jewelry Park sanaba lam onbagi mayokta maikai adomgi khunjasing na rally amadi wakat mifam phamduna yaning da ba phongdokhiba laikre adubu madu fawbuda lengak na ngami haibigi matagum satharikliba thong asi yaba ngamloi hairakli. Matik chaba se sang yaudana lamdam asida lona natraga phongna changsilakpa mitop sing yengsinbagi thabak leptana sathaki gani haina Joint Committee on Inner Line Permit System JCILPS Manipur ge co-convener Jitendra Ningombana khujek piduna thadorokpa cherol amana hairakli. Cherol asina makha tarakli badi JCILPS na makha tana miyam dagi tembang lobo leplagani loinana tha asigi nipan na pangthokiba laikhidraba lamjing maira sapam Robin Hood ki marirak suba ningsing thoromda sel amadi tangai fadaba polam singi tembang pibirakhiba khudimakpu ikai khumnabaga loinana thagatpa phongdorokli. Kalakshetra Manipur ge Yankairak suba mapok kumon thorom ngasi Langol Laimanai da leiba Kalakshetra ge sangneda pangthokre thorom adu gi saruk ama oina Kalakshetra bu lingkhatpada asoba thodang loromba laikhidraba lusingba singi mafamda hekaleka tamduna ikai khunaba utkhi thorom adu da Manipur Sahitya Parishad ki chairman IS Khaidem Aryan Theatre gi director Dr N Premchan amadi Kalakshetra gi president Wangkhem Gokul Chandrana maroiba mithunglensing oina saruk yakhi. Sayol Amarongi Mamangdage, Yumtangariva, Assamda, Nong Leptana Sukiban Maram Oiraga, Hosik Fauda, Assamgi Tuan District Kunipanda, Ladiva, Miamna, Isaugi Abu Mayonari. District Kunipangi, Kul Lishing Mariga, Chamaga Kunipangi Kunja, Lak Yankayum Doi Henbana, Hosik Lefam Latana Lady. Isao Sina Maram Oiraga, Laikidaba, Migi Masingsu, Hengalapaleптri. Hosik Fauda, Mia Contratre, Laikidabagolina, Yum the Yokpa, Sasan Kiasu, Isawadu the Secret. Madugi mathakta awang nongpok state ki khwaidagi chawba sayok sang ama oiriba Assam gi Guwahati Zoo da leiba sa kyasu sikhibagi thodok leikre madugi makhada Kaziranga National Park da leiba Royal Bengal Tiger sing leifam leituduna senthorokpadagi ngarang numidang Assam gi Harmati Khungang da leiba yum amada kai ama imungda changaklaga famungda tumduna leirambadagi miyamna mipainaba poknaribani. Hojik Bharat ki tuan state sing da Kang dagi sandokpa laina ama oiriba Japanese encephalitis paksana sandorokpadagi miyamna mipainari ngai cherakta yumthangnariba Nagaland da layong asina maram oiriga miyo ama laikhidra hairi. State Health Department gi report amagi matungina hojik Nagaland da Japanese encephalitis na naba miyo mapan masak khandokpa ngamle. Anaba sing adu ayambana Dimapur dagi ni hairi. Hojik amuk sanabagi pau phongbigani. Badminton Association of India ki makhada Manipur Badminton Association sinduna under 15 amade under 17 gi oiva Yonex Sunrise All India Sub Junior Ranking Badminton Tournament da tha asigi kunmathoi dagi kuntaret fawba Kumalapak Sports Complex ke indoor stadium da pangthoklagani. India ki state ayam badagi sanaroi sing laktuna tournament asida puna sanaroi lising amaga chatruk humudra marina saruk yaduna pangthokani. Tournament asida Manipur gi oina under 15 gi oina nupa nupi puna sanaroi kunthra manga aduga under 17 gi oina nupa nupi puna sanaroi kunthra marina saruk yagani. Hairiba tournament asige khangalaba sanaroi singna tha asige kumapanda Guwahati da pangthokadaba chapmanaba tournament da saruk yarugadoribani. Tournament ani asida sanaroi singi performance ki matungina Asian Badminton Championship da India gi mahut sinduna saruk yarugadaba sanaroi sing khangani. Tournament asige matangda ngasi Kumalampak Indoor Stadium da pangthokpa paumi singa unaba amada Manipur Badminton Association ki president su oiriba Deputy Chief Minister Joy Kumar na phongdorokpada asigumba yamna maru oiba tournament asi Manipur da pangtholiba asi Manipur da leiriba sanaroi singda pungning thogatpa oina amadi hana mamangda saruk yaba phangdaba sanaroi kya adu handaki tournament asida saruk yaba phangali. Tournament asigi mangoinana MBN sinduna Indonesian coach kaugduna tha ani makhairom Henjilaklava Special Residence Training Course amasu hojik chathare amadi MBN Manipur da leriba potential leiba sanaroi singbu Olympic ki thakta pukhanaba sengbatuna lakadaba lisingani kunmari amadi lisingani kunipan ge Olympic da India represent tongnaba ge pandam thamle haina mahna makha tana phongdorakli. Angangsing Gopichand Academy Prakash Padukone Academy aduna tabate Hyderabad ta leba academy myam amada koi kanu tawdana training tawdana khotran le adubo
खरा एफोर्ड तब ngam स्वाद लेहौब अदु मसागी टैलेंट लेबा अदु आंगांग मैम अम लेतब नते मसी येंगगनी अखोइना मणिपुरदसु अखोइगी ngसागी प्रकाश पादुकोन अदुगा कनोगी गोपिचानी एकेडमी सु तसिंगना दु फॉरेन कोच मैम अम थमगा तौदुब नते दुगी नियमदा खुजु स्टेट फॉरेन कोच अमदी थमे नमंगी दे फॉरेन कोच अनी गुमा अमना सिंगल्स की अमना डबल्स की अदुगुंबगी येंगगा सेद सेमगतनबा ngसागी कोइ सिदा वालिबदो सिदसु फंगलगा सेमगतनबा तौगेना कोइ मधुकी पांदमदा कोइ कन्नो होनरी Anglo Cookie War documentary project na sinduna Anglo Cookie War 1917-19 sahi sa mampung farak pagaloy na ngasi ISL ge sanaro sing amadi Manipur 11 ani ge oiva football exhibition match ama Kumalampak main stadium da pangthokre ngasi pangthokiba thormadu da DGP LM Khokte ADGP Christopher Dongel Cookie INP ge Dr Satkai Chongloi Cookie INP ge president Khaimang Chongloi amadi organizing committee ge chairman Jangkhomang Hokimna maroiba mithungnen sing oike Indian State League players amadi Manipur 11 anina sanakiba match adu nongna maram oiraga ngayak apanba thokrabasu team anina yamna thongna leina sanaki Manipur gi toan ba mafom kaya tage football bu pamjaba myoi kayana ngasigi match adu yengba lakhi ngasi sanakiba match adu ISL player na Manipur 11 bu Panjil Anisinoda maithiba piki Aibidi exhibition match se koina si pangthokba matungda sigi fund si mayam se koina Anglo Cookie War documentary project committee ki da khoi namuk handover to do project ni Hosing asi nungthil da phong khiba Manipuri pauchi singi maruba pawmu puni yeminase Kanglaipak ki meira School boarding da Mahiru Emma Thori Yanduna Sibagi Matanga Sarkana Tumina Little Karigino Joy Kishan All India Sub Junior Badminton Tournament Thak Hantabat Badminton Court Thaduna Manipur gi Mai Khun Gadori Private Hospital Kiada Private Practice Soiba Dr Singh Health Minister Amadi Director na Surprise visit Doduna Pagatlu Garina Thomada Nupi Emma Laikidre Baby Sanamisi Judicial Inquiry Tonaba JSN Takshin Kre Pandam Standard Robert School da Mahiru Emma Thori Yanduna Sirambagi Matanga Thongweban Kendra gi MLA na Yangchin Kre Lainga asi Sannama Shiramba Oirabadi Laikai de Leriba Miam Faduna Fuduna Fancy Toduna Hat ki Hairakani Joy Kishan TDC ki Mingda Registration Toromba Akan Bacherak Piu Police Timbu Thagalagli Union Manipur Lainga na Sarendri Singh Thukchabidre Abdul Latif Wakat Mifam Standard Robert ki Warden Farga Wahang Pahong Chathau Kangla Pau Lainga na Sarendri Singh positive oiba responsible Toroktre July Tang Kuma Fawda Masaga Sana Bathok Pidrabadi Chara Hanin Khung Jangkhilagani Latif Tungi Umbrel Oigadaba Bairu Emma Lakidabada Lainga Amadi School Authority na Tumini Election ba Angakapoi Joy Kishan DI Tata ki driver Fongkre Tata Nathomada Sire Athu Matamda Mihatpa Puthopiu Prokti Bafawba Khongkang Tengsin Gani Bina Devi Manaba Nong Matam Chana Sudabadagi Low Panba Yadab Lomi Singh Perang Kushawnare Lainga na July Kunmatoi Phawda Thabak Pangthok Trabadi Lomi Singh Iho Horagani Lamjingba Group na Sengdolibasi Masang Oide KCBMC TDC ki Mingda registration Toramba Akan Macherak Piu Police Timbu Thagalagli AJRTDU Aroibada Moroiba Pawmu kana phangbigani Manipur lengakna namna masida salairiba lengaki amadi lanai ge hostel singo iba kanglon nama semnaba desama amadi aims na takshin krai Standard Robert School ge hostel da mahiroi nupi masa ama laikidabage aseng balangna langjil school ge authority na khanghan ri fawba school ase matam kamna thingilagani haina SSUM na lawthokrai Retired Tokrava Myoy Amabu re-engagement Toguna Manipur Bhavan Kolkata gi DDO gi charge amuk pukhalakpa numit mangari gi manungda handu uhaina JSCC na matam thakrai amade ngasidagi hogduna numit humni chuna Texam Maning Chingda leiba Ningtam Ingkholda sathagadaba second Raijam Festival hongdokrai ngasi gena di matang sida Manipuri Pau lojare Times of Manipur gi Manipuri Pau yang bir besing bamu kana kurum jare